Hausiphaugi Maroiba Pauda, Nagaland gi Kisama Heritage Village as a Tariba Hornwind Festival gi, Masi Mangani Sanmanimita, Manipuri Chief Minister and Birena Chief Guest Oina Saruyakre. Kurumjari, ISTV Manipuri Paumi and Tabi Sumutaram Noxari, Hausiphau Sadong Bizari. Nagaland gi Kisama Heritage Village as a Tariba Hornwind Festival gi, Ngasi Mangani Sanmanimita, Manipuri Chief Minister and Birena Chief Guest Oina Saruyakre. Chief Minister gi Khongsarada, PSED Minister L. Diko, MLA Ramesor, MLA Suvasandra, MLA L. Susindro, MLA Awangwong Yumai Amadi, MLA K. Rovindro Su Saruyake. Chief Minister and Birena Nagaland gi Hornwind Festival asi yamna singthaningai oiraba festival amani haiki. Prime Minister of India, now he has converted into practicals, and the AGS policy is approaching a hit. And without Nagaland, Assam, Arunachal and Manipur, the India other cities cannot reach out to the southeast part of the country. So to have a good relations and a business or commercial relationship with the Southeast Asia, that is the only corridor is through Assam, Nagaland, Manipur and Arunachal. About 74 years ago, some of the facts and the deciding battles of the Second World War were fought in Imphal and Kohima. It is a historical fact. Collaborative effort of our governments will, with entrepreneurs, historians and enthusiasts to develop a tourist circuit in this nice area should be supported not only for promoting tourism but for preserving the history and the relics of this forgotten battle of World War II. Thauramada tongan ba cultural program kya su pangthokre. Festival asida saru yaduna maphamadudha laiba ISTV network ki President P. Barfulo amadi General Secretary K.S. Khagendrana network asigi kutangda miyamda wafam kya phongdaragli. Mohoi yoiba traditional yoiba pochina si pochima explore tawna hona ma adu dinatara aiko moi mafam sida aina thengna cha bangmakna mapan gi foreigners sing se asungi matek leiramba masidisu aingonda feel tawe aikoi ga moi ga sangdamnar mu matamda moi da leirmi ba moi gi phajaba hospitality adigi moi ne piraiba mong sinadi aikoi sangai festival na su hornbill festival legi phidam ningai oiba kariguma tangka khradi fangyana hajeptai aduga loisalakpada aina kishorna je hangi du digi kedang wafam masangwa thamjala kana hadaki aigi secretary ga amadi aigi executive colleagues singa hadak nauna venture toreiba aikoi gi ISTB gi development hadare stepping jaga ma ka aikona everywhere tasengna harkadi 0 kilometer haibane hujikse koi world gi mafam amadagi ISTB na live to ya bagi khudong sabang makak lak pacha masi aikoi khudam kidi kwai gi laibak phobne thamjage ya koi ISTB unity asigumba akoigi puari da ihorogadoba ahan boina akoigi hornbill festival da akoigi ISTB gi team laaga cover toba masi punamak yamna sauthokchane ni masi punamak si akoigi office ta studio da leriba office ta leriba punamak aduga field da hojik tari punamak akoigi credit pizage adugi erorena amatang hygienic ba wafam amana akoigi sangai festival da akoina any visitors sangba matamda akoigi vorisas loina torga sangba masidana akoigi loina mak yamna free and fair kanoda sangba masimadi yam kalgingai ni masimadi ai akoigi sangai organize tobriba government jo appeal to jage masi amagana kano loina tor matung jo fresking tor matung da manung da su akoi kano toba akoigi sipai ngak question bise masi matung da sangai da tobidana masi ongte appeal to jage ISTV network na Manipur gi itihas ta ahan ba oina Manipur gi wangwada pangthokpa thoram ama oiba Hornwind Festival live tawduna Manipur miyam da yangankre. Ladies and gentlemen, a big round of applause for the Angami cultural troupe and the Lotha cultural troupe. World Soil Day gi Thoram Agriculture Department sendunanga se department asigi sanjan thongda leba training hall da pangthokre. Thoramada Agriculture Department ke Minister V Hankhalian Additional Chief Secretary Agriculture Dr. Suel Akhtar Amadi Department asigi Director PS Rajendrana Mariba Miyosing oina saruyake. Minister V Hankhalian na haikibada
लेबाग लेहाव फट्रबदी मियोबेगी हक्सांग सु फबंगम लोय फार्मर सिंगना पोट थागदरिबा मफम सिंगी लेबाग लेहाव सांगेंग तोकथोकपा तंगाई फदे हक्सांग द सोलोइदबा अनोबा टेक्नोलॉजी क्या सिजनना पोथोक हेना पुथोकपा ngamba haibasi department asigi pandamni masida farmer singi chawba mateng tangai fade haiki extension officers natraga agriculture scientists in the tanaraga soil system se hazana checksin na dora ekoi thaga do ko se hena pothok thok na ba adu khattang na tana healthy oina na ba ekoi nioi ba chawa mi singi de makka madu bi pothok kan na hoire ekoi bi pandam asina to double the production of the agriculture's produces. Ikaramay pothok se kaban ko bari ado ekoi extension officer natraga technologists scientists in the tanaraga pothok se hen khong na ba ekoi makhal tongan ko paido matam pai takpa matam ya Thoranga mari lenena tongan ba district singdagi lakpa farmer singda soil health card su yenthoke PS Rajan haikibada Jinjak marang kaina puthokna bani haiduna longmi singna har hena sijina biganu haike sijina ni balas yang sijina ni phosphorus yang sijina ni hambi sa si iba sagi sitni bele sitni ko pi je hanjina har har ko han ni na tani masih posin yang ko bi ko ko Karena tidak hanya karakter ini juga betul betul sejak ke daerah Jawa dia juga biasanya saya mahu use organ yang ada kene ada macam pun macam di mana enggak associate to bila tanah ada itu pak di sini bermutu enggak bisa sarkar itu kasang tapi pami kami maksud jadi itu karena mesti kita habis KVK Thawal na susindana World Soil Day gi thawram ngasi Thawal khangabok teleba department asigi office ta pangthokre Thoramadida Manipur ki chairman Dr. Y. Radhishyam, Pollution Control Board ki chairman Dr. L. Radhakishore, Semai Kendra ki MLA Ais Dingo, Agriculture Department ki Additional Director Khaidem Mohendra Yauna, tongan ba miyoy kya na sarugya ki. Lawmi samang sumna mangada soil health card amadi law ubada sizinaba kusukulai singin toki. Dr. Y. Radhishyam na pothok marang kaina puthok na bohna bada lebag lehaw fahan ba tangai fade haiki. Mission Indradhanus ki ahumlak suba round oina December tang kun tarukta Tamenglong Ukrul Chandel amasung Chosampur district singda pangthok lagani haina Health Services ki Director Dr. K. Razona ngasi Family Welfare ki conference hold pangthok ba media sensitization ki program da haikre mangna makhata na haikibada sathok sasin ki khudong sadam pham sing ki yenglaga lokat pathabak ni nimit asida angang singbo hida kapthok piu haike निकल कर जगह है बना साथियों ने जोसापुर ने तमिलनाडु ने उखुल्ले फर्स्ट राउंड कोई पुन्ना डिस्ट्रिक्ट मरी सीधा कोई ITI% सकरे अदुगा मसी सेशन हेल्थ निको अदुगा कोई सेकंड राउंड ना 10% कोई चले 100% अदुगा कोई थर्ड राउंड से जो है ना कहीं है ना खाली अदुगा मसी याम ना कोई ना प्राइम मिनिस्टर ना याम लूम ना लोगा अदुगा अगर जिंदगी कोई फजल इमरान तौरगा नसाई गांठों पे या वैक्सीन प्रिवेंटिव डिसीज से गांठों तो भी आते हाई ना करना या तंगलवेर ना कोई तो जरूरी Housing Manipur gi lambi gi traffic jam amadi traffic ki volume hengalakpana mara moiduna mahairoi singda asoba kudong sa daba mamayok na hale haina desam gi cherola mana phongdoragli masina miyam da apanba awapa pibada natana accident ni sangsu hengalakli hairi Lariba pima masi yang laga school mahairoi singi matam masi tangai fadana kharadang hongdokba mathau tare school gi van service tawriba singna piliba angang singbo school matam dagi nganna lokhatpa aduga mafam kya marum dagi angang sing pick up toroga school fawba angang thilakpagi amasung yumda amok thilakpagi thawong asina angang singda kham thengna awaba pire school van singda angang masing hena hapsin badagi thorok leba thawong sing asisu hongdokba mathau tare hairi Housing school mahairoi sing maruina pigliba angang singda khwaidagi saungna awaba piriba amana van singda angang masing yamna hapsin bagi thawong asine van service tawriba singna pigliba angang singbo school matamdagi yamna ngankhatna yumgi thongal singdagi lokhalaga leirak khulak mafam kya dagi angang sing lokhaluraga school da thilakpa matamda angang singbo ka hena soktha hanabagi marama ma ohele angang sing yumda thilakpa matamda su thawong asi chapmana na sachari Pre-primary amadi primary thaki school singna tamliba mahairoi sing asi makhoi gi school amadi classroom singi infrastructure na singba
asi sep oidre haina desamna school authority amadi sarkar da khangalagli school kharadi admission fee amadi thagi fee ka hena wangkhalagli van service tawribas singsu thagi fee ka hena wangkhalakpa yaure hiramasigi matangda marilena sigi pungning singsilagli hauji paugi marthana atema brematang lauzari India gi ahanba national awardee government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Panacea Coaching Center, the best and only trusted coaching center in Impal. Panacea Coaching Center gi oja singna exam gi sem saba matamda support obiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba singna makok thongba oina bagi damakdadi Panacea singna amatangaraba coaching center ni. Miyamna center sida thajaba thampi. Manipur Miam gi nungairaba pau Sky Hospital da world class international cardiology ki khudong chaba lejare operation togdina device na heart ki ahoba menba Sky Hospital da sai ani gi mamang dagi mai pang na pakthokna lakdi RBS ki amsung Sky Hospital ki kusam naraga lakdiba December ki tang 13 ta angang singbu device na heart ki ahoba menba ki operation pakthok sagani OTM sung hospital charge free oigani akupa marul gi damak Sky Hospital gi reception ga tanabiu bottle da halaga yulibi ising kudimak mineral water nate amadi mineral yaw nate mineral yaw harigadi nutrition fact ibra haibdu level yingbiu sodium potassium magnesium yaw ising chang nai na thakpasina chakhau kidney heart amadi brain memory phagalali haibasi medical science na phongdokrabani haiba mineral sing asi yes with added mineral asidati yauri break matungda taram na moksari makhataba pauda Chief Minister N. Birena Lusingba Sarkar Asina Tabak Pangriban Naha Singh Tabak Piduna Masana Masabu Sentok Lambi Lehna Honagani Haina Tabakya Lokalak Labasu Industries Department ki Makada Porompata Laiba DIC Complex Panung Dalaiba Cluster Type Training Center Asidi Sarkar gi Marilena Singna Yangsan Dabadagi Awat Pakaya Laire Manipur Sarkar gi Makada Laiba Matangaraba Embroidery Center Asdalaiba Masin Mapan gi Manungda Maria Dre Thar Taruk Khudingi Mi Kunitoy Training Piriba Center Asida Messin Sunadabagi Awabakaya Mayonari. Training Center Asigi Lariba Instructor Singh Chahi Kuntra Hena Tabak Tarok Labasu Ngasifawa regular Tahandana Tamli Hiram Masida Reportama. Hauji Ekona Laiba Mapam Asi Porompa DIC Complex Manung the Laiba Cluster Type Training Center Mamangdani. Hariba Center Asi Manipuri Amatangaraba Embroidery Tampam Sang Amasu Ori. Hariba Center Asida Karma facility lady, among heart sing the Caribbean of lady, among the Ozasing the Caribbean of lady, having Matanga ISTV the Pondropa. Machine cano tawa loan bakopa lakpase yamna tamjaninga haininga lakpaneba lakpasida misil ayadaba habadi yadaba mayam amaga satraga sanadre bes ani khaidopasida awaba phanam thengai machine yaraktrabani satra loina sunaba labnina pungju adagi kano matam indhamda matanga yausalapani pungje lonakpada punghai phana londabaga yam yaw yargadi machine jing yadaba adagi kano tawa awatpa leiba singje mari leinabna yengsanbiraga khitang mateng panghaningi Koisi yang wana 1980 dagi thabak jangjarakpane nahawai hek hugalakpa sahi tara kun gi mathak adai da yam phajana sang nai ramme satri ju yam na lauraga phajana kanu tawrame do hojik si khara sidarak padong tawre am tang phajana hingat aninge mechin nungjin anau ba khara leiraga
moi sin hem tang mi oina ba semninge oja moina akhoi kanti ngaktane oja taruk leiram me mari pe ani ama matam loidana to khre bulni tingi akhoi mari leire ado ji regular anauba embroidery ge amadi lae 2022 da loidoi ba ji baw adum regular ta dana lo sandore government sina haibada tabi dramni na akhoi ju kharga phangi sina adum pentho ase na tawraga ji baw je adum leire ba torob ju tha khuding sang nai pibira di phaba du su pibi de ba sahi ani mung su dore hu jik phang da ba stipend se na go yam sang nai na pirame adu 2014 adai da gi di stipend se hu ji bhaw se ke api dre ado handak ti GM na pai ba da gi pi ne na khoi se stipend saro na sa khre ba ko ado handak di pirak toira kamai tok doi no hu ji bhaw gi di khangdri moi gi su yam ba yam da ba moi bhara do jara su kaino do jara su oina ba kharga di pi haninge ba adu supang bangdana loiba satra base phanayam gareba tha taruk ki course ni sortang course ne ba sida chat ki ji sati phanayam me ba moi si phangdana dum to khare ba हौजिक लैब लैंगाक्सिना मणिपुर सही खुदिंगी मिवे लाख क्या क्या थबक पीगिनी हाइब वसक लोने थबक तोबिरी अदबु असिगुम खुसा हाइबगी ट्रेनिंग सेंटर ओइब मफम असि असिगुम फिबम द लैरगदी नहारोन क्या थबक पीब ngамगनी हाइबसे मैके क्या दगस हनरगली कैमरामैन अवोइग लोने न पौतम जरिब निख्रखनम सनजव मितै परमपात हौजिक तिनसेट चिंगुल दा थोबाल दाम गी सरक अमा ओइना इम्फाल मनुंग दा वा सिंग पी नबगी वाटर ट्रीटमेंट प्लांट पैकेटपगी अरानबा थौसिल अमदी लेबाग लोकथोकपगी यामलबा गाड़ी सिंगना सतोक तसन तौबदा तिनसेट रोड की मियाम दा अवाबा पिरे हैना स्टर्न स्पोर्टिंग एसोसिएशन टॉप अवांग लेकाई तिनसेट रोड ना खंगलगले तिनसेट रोड की ओइरबा फिल्म अमदी वाटर ट्रीटमेंट प्लांट असिगी थवोंग असि मरी लेनबा अथॉरिटी ना यंगसिनबिनबा पोंगिंग सिंगसिलगले मियाम की अवाब से कोहनबा मरी लेनबा सिंग थबक पैखट्रबदी मियाम की असोबई होलाकनी हाइना फोंदोरगले हयेंदगी हौना तांग 18 फावबा चीनागी हाइकौदा चथगदौरिबा सही 15 मखागी फुटबॉल टूर्नामेंट इंडिया की महूत सिंधुना सरुयागदबा अमोफा मोयरांगी सानरोय अमदी ऑफिशियल यावना मियोय 19 साबा टीम अमा चाइनागी दमक ngasi इम्फाल थादोखरे अमोफा मोयरांगी प्रेसिडेंट एम राजुना फ्लैग ऑफ टोकी टीम असिदा लाइश्रम रोहिना टीम कैप्टन ओइगदौरी के गोरवोधोन कौबा टॉप मयाई लेकाई दगी मियोय असिगी लोइनबी कैसाम चित्रपति कौबी सही कुंट्रारोम सुरबी नुपी अमा सटकिबा तांग अमगी अयुक्ता युमदगी ठोकिबदगी तीबा खंगरे हाइरे फिट मंगा इसी हुमलो वांगी कुचुंगवी मसम सांगे मांगना युमदा लेरिंगै मतमदा मसक खंगदबा मोबाइल नंबर 9862933336 असिदगी मियोय अमना फोन तोरक्तुना तोइना वारी सानखी हाइरे कनागुम संगम हापो थेंगनबिरबदी मनांगनक पुलिस स्टेशन दा पाउ पिबियु हाइरे हौजिक लोइसिलकपदा मरिबा पाउ अमहन पिजरे नागालैंड की किसामा हेरिटेज विलेज चथरिबा हॉर्नबिल फेस्टिवल के गसी मंगानी चनमन मिटा मणिपुर की चीफ मिनिस्टर एन वीरेना चीफ गेस्ट ओइना सरुक याख्रे हौजी फावगे नदी ऐसे बिना बिजरिबा मणिपुरी पाव मतांग स्थलोजरे मियंग ताबिरबसिंग ममुखना खुरुमजरे